punsi ichelsida miyoi bai khoi gi yeknabadi matamni matamna lepa leita chatkibana miyoi bai khoi gi awa nungai khaidoktuna thamlakpani ngarangi mikupta soikibado handoklaga semloge su yaroi hayeng oirakadaba thodokto pamde yaningde haidana semdokpasu ngamloi haina hayeng hairamba mahakna ngasi oirakle ngasi hairamba mana ngarang oikhiduna mathangi numit ado puduna lagle hingbagi lanphamda lanthingnaribi mahakti awa nungai wakhal pumnamak tung oinaramlaga homda lai somda ahing tumda nongan mangairamba mairabasu nong hek nganmaga mafi setuna gari thodoklaga homda lakli ngarang khara henjinkibana hangover chatuna asa singdu nungainadre kitchen gi dining table da pula famlaga hangover soup semlido loiba ngairaga lei hagolaga iru mai thajaba loira phau mairaba udabadu lion hanglei mairaba ude hagotribo mabo boina ngasaina mit hek pangthorakpadane sir homda chatkre hairei du nana du tawdro liona adu fasana haiba yadro kaptraso boidu lioda pahini yinglei liode aduga changbiba nate momon noktana wakhal khalibo wakhaldo bab oida machinda thokpa hairei hangover ga mawa lawdeda sasat loisinlaga homda chatlagane itu mana unaronge magi wadunda nakanda uirum famliba robot na amu hairei aisu itu machado pukhri mapani ising sokpa tholokpa ngairdoini anidugi wado tabada boin hairei Mafia ne hairamagane nupi khra lum wathi khra nga aduk loisindorene amaduso numidna yamukta thoksaraki haibuga tada khai chenki haine lion nokmi nungsibe matangdadi thunda rubber bullet na kapasu changde hairi sanariba wari singdo gyan phasana tadrabaso hom pankibaduda linda du yoksilai hom chatoindi aisulake ko robot na tapna nang laadi kumai nungai ni mana ngangli do linda di tahodradana hairi subse thakpa loiranga chatlase noina hom ana haibado aisu kamai tawgidu yingningi liona la kanoda hom da kem laiti adu sharu boy gane koi bon chalacho magi wai du da linda do boy chamanana linda na ngamre boyna sangre wahai du haiba loibaga ani dungu yingni makhoi ani di ka hena close oiba nate boyni Italy da marak da lakpada haife thengna kibadi leiki adubu yam torot khodana duna wari sa kibadi leite ani dugi matawda lion noklaga boyda onsilai foreign tourist ne naram da lakpasida namaleba ki phasa mayam do khara puruga yenghaludana mahi oinia boyna nang he yenghalucho aikhoi sandrabado aibu thoyam leitaba mi dawna noina hai khuding tawgandro liona minai ni na khara taw taradana boyna leben manaba masen hana se hairo liona hatna se haira so kaidine aikhoi tan chabu fangladi satjarage da leire wani do gyan tadraduna lindana sauna lauri as kaino homda chase hairaga noina ngangri mayam dubo ai su kamda tharoi thenki na bani noi su kuiranu ko sasaloisilo ai di loisilorani si haidana nokmi phu hogolaga harauna chenthokre ma hek thokkimaga lio loknambado chapleplaga robot to onsilei asika mai tawdoino robot to matha sana lai ja suleiramni kaigum hek chingna khibada family da paw yokini mairabugi mataw makne as matha sai ani dugi warindo gyan taba haifet watlaba boina hanglei kaino lindana chingna khraga noina sadoi mathasina robot na tablapna sono nang di khangoi mairaba na hero komido linda khangkradi ada family da paw yokkiduba boina yoro kedoroge haisa liona Genovese family gi hanade chatnar rules da boss na micham gamari lena bayade nushinage life partner same ge hairadine she should be a mafia to adosu world da maming leiba mafia family member am oigadaba
Lindaꯒꯤ ꯃꯑꯣꯡꯁꯤꯒꯅꯦ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦꯗ ꯕꯣꯏꯅ ꯇꯞꯅ ꯃꯥꯐꯤꯌꯥ ꯑꯣꯏꯗꯣ ꯁꯔꯨꯛ ꯒꯨꯂꯤ ꯑꯣꯏꯕꯅ ꯐꯩꯅꯤ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎ ꯃꯅꯤꯡ ꯇꯝꯅ ꯅꯨꯡꯁꯤꯕ ꯃꯤ ꯆꯨꯁ ꯇꯧꯕ ꯌꯥꯗꯕ ꯔꯣꯕꯠꯅ ꯃꯩꯔꯥꯕꯒꯤ ꯃꯇꯧꯁꯤꯗꯅꯦ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯕꯦꯔꯥ ꯂꯩꯇꯦ ꯗꯔꯀꯥꯔ ꯂꯩꯇꯦ ꯂꯤꯟꯗꯥ ꯂꯩꯔꯁꯨ ꯂꯥꯏꯖꯗ ꯍꯥꯟꯅꯒꯨꯝ ꯇꯧꯔꯗꯤ ꯂꯤꯟꯗꯥꯅ ꯁꯣꯏꯗꯅ ꯆꯤꯡꯅꯈꯤꯅꯤ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯂꯤꯟꯗꯥꯅ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯕꯅꯤ ꯃꯁꯤꯅꯁꯨꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯂꯨꯍꯜꯂꯦ ꯂꯤꯌꯣꯅ ꯑꯗꯨ ꯐꯅ ꯑꯣꯏꯔꯁꯨ ꯃꯩꯔꯥꯕꯒꯤ ꯔꯨꯜꯁꯅꯤ ꯁꯤꯔꯁꯨ ꯔꯨꯜꯁ ꯊꯨꯒꯥꯏꯒꯗꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯕꯣꯁ ꯑꯃꯅ ꯁꯦꯝꯂꯝꯕ ꯔꯨꯜꯁ ꯑꯣꯏꯔꯁꯨ ꯃꯥ ꯔꯦꯁꯄꯦꯛ ꯇꯧꯅꯤ ꯀꯥꯟꯅꯗꯦꯗ ꯁꯤꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯣꯏꯁꯤ ꯃꯥꯅ ꯊꯣꯛꯄ ꯐꯅꯕ ꯃꯥꯏ ꯁꯤꯟꯖꯔꯛꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯂꯣꯏꯁꯤꯜꯂꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯅꯤꯗꯣ ꯃꯊꯥ ꯁꯥꯅ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯍꯣꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯏꯖ ꯂꯥꯛꯈ꯭ꯔꯦ ꯈꯪꯕꯒ ꯃꯅꯥꯛꯇꯗꯤ ꯆꯪꯂꯝꯗ ꯔꯦꯛꯁꯀꯤ ꯅꯥꯛꯇ ꯑꯣꯏꯅ ꯆꯪꯂꯛꯏ ꯑꯅꯤꯗꯣ ꯃꯈꯨꯠꯇ ꯀꯣꯐꯤ ꯑꯃꯃꯝ ꯄꯥꯏꯔꯒ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯏ ꯔꯦꯛꯁ ꯇꯞꯅ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝ ꯂꯨꯏ ꯅꯪꯒ ꯈꯔ ꯂꯣꯏꯅꯕꯁꯤꯗ ꯂꯥꯏꯖꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯍꯣꯠꯅꯕꯒꯤꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯩ ꯑꯗꯨꯕꯨ ꯁꯤꯅꯁꯨ ꯑꯣꯏꯈ꯭ꯔꯦ ꯅꯪꯅ ꯈꯜꯂꯤꯁꯤꯅ ꯀꯩꯅꯣ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯕꯗ ꯊꯤꯟꯒꯠꯂꯨꯔꯕ ꯁꯣꯔ ꯑꯗꯨ ꯇꯞꯅ ꯍꯣꯟꯗꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯜꯂꯨꯗꯦ ꯑꯍꯤꯡ ꯇꯨꯝꯗꯅ ꯈꯜꯂꯛꯄ ꯋꯥꯈꯜꯅ ꯐꯤꯔꯦꯞ ꯑꯃꯗꯤ ꯇꯠꯇꯅ ꯂꯧꯔꯛꯏ ꯏꯗꯦꯟꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯅ ꯊꯝꯕꯒꯤ ꯀꯥꯟꯅꯕꯁꯨ ꯑꯩ ꯄꯥꯝꯂꯛꯇ꯭ꯔꯦ ꯑꯩ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯈꯜꯂꯦ ꯋꯥꯍꯩꯗꯨꯗ ꯔꯦꯛꯁꯇꯣ ꯃꯩꯔꯥꯕꯕꯨ ꯉꯛꯅ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯃꯗꯨ ꯇꯔꯥꯏ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯐꯝꯁꯦ ꯃꯅꯤꯄꯨꯔꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯐꯥꯎ ꯇꯥꯟꯅꯗꯨꯅ ꯂꯥꯛꯏꯕ ꯗꯥꯏꯃꯟ ꯀ꯭ꯂꯥꯁ ꯏꯗꯦꯟ ꯂꯩꯇ꯭ꯔꯗꯤ ꯂꯪꯂꯥ ꯂꯪꯆꯠ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯔꯣꯏ ꯃꯩꯔꯥꯕ ꯇꯞꯅ ꯔꯦꯛꯁ ꯗꯥꯏꯃꯟ ꯀ꯭ꯂꯥꯁꯇꯣ ꯏꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯊꯝꯂꯝꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯖꯗ ꯁꯣꯛꯂꯛꯀꯗꯕꯒꯤ ꯃꯃꯤ ꯎꯕꯁꯤꯗ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯪ ꯍꯥꯟꯅꯒꯨꯝ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯏꯖꯒ ꯅꯛꯁꯤꯟꯅꯕꯒ ꯇꯧꯒꯅꯨ ꯂꯤꯟꯗꯥꯁꯨ ꯂꯥꯛꯑꯦ ꯍꯥꯏꯗꯥꯏꯅꯦ ꯃꯔꯛꯁꯤꯗ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ ꯑꯗꯣ ꯄꯨꯝꯅꯃꯛꯇꯨ ꯇꯨꯃꯤꯟ ꯂꯩꯈꯤꯅꯕ ꯅꯪ ꯂꯥꯏꯖꯒ ꯍꯥꯟꯅꯒꯨꯝ ꯂꯣꯏꯅꯒꯅꯨ ꯑꯩ ꯉꯝꯃꯣꯏ ꯇꯥꯟꯖꯥꯗꯨꯗ ꯔꯦꯛꯁꯇ ꯅꯣꯛꯅꯤꯡꯂꯛꯏ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯤ ꯃꯥꯐꯤꯌꯥ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯍꯤꯔꯣꯃꯤꯌꯣꯒ ꯁꯥꯖꯤꯜꯂꯤ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤ ꯃꯌꯥꯝꯁꯦ ꯃꯊꯥ ꯁꯥꯍꯜꯂꯦꯕ ꯐꯠꯇꯤ ꯐꯠꯇꯕꯖꯥꯠꯅꯤ ꯏꯕꯣꯅ ꯑꯩ ꯍꯧꯖꯤꯛ ꯐꯥꯒꯤ ꯐꯔꯥꯡꯒ ꯆꯪꯗꯦꯀꯣ ꯆꯠꯂꯣ ꯑꯅꯥꯕ ꯌꯦꯡꯒꯦ ꯍꯥꯏꯗ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯁꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯗ ꯌꯦꯠꯄꯤꯔꯦ ꯑꯗꯨꯒ ꯌꯥꯔꯦꯕ ꯆꯠꯂꯣ ꯑꯩ ꯊꯟꯗ ꯋꯥꯈꯜ ꯈꯜꯍꯧꯒꯦ ꯔꯥꯎꯟ ꯂꯣꯏꯔ ꯑꯃꯨꯛ ꯀꯥꯈꯠꯂꯣ ꯐꯅꯤ ꯕꯣꯁ ꯋꯥꯈꯜ ꯈꯠꯃꯟꯗꯅ ꯋꯥꯟꯗꯔꯒꯗꯤ ꯂꯩꯔꯝꯒꯅꯨꯀꯣ ꯔꯦꯛꯁꯇꯣ ꯅꯣꯛꯇꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯨꯃꯤꯟ ꯐꯝꯂꯒ ꯋꯥꯈꯜ ꯈꯜꯍꯧꯔꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯈꯜꯂꯛꯄ ꯋꯥꯈꯜꯗꯣ ꯐꯤꯔꯦꯞ ꯑꯃꯐꯥꯎ ꯂꯧꯕ ꯉꯝꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯉꯝꯗ꯭ꯔꯤ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯀꯣꯔꯤꯗꯣꯔ ꯔꯣꯝꯗ ꯊꯣꯔꯛꯏ ꯔꯦꯂꯤꯡꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯁꯧꯔꯒ ꯑꯀꯣꯏꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜꯗꯨꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯥꯏꯖꯅ ꯂꯩꯕꯗꯣ ꯍꯦꯛ ꯃꯤꯠꯌꯦꯡ ꯇꯥꯔꯨꯔꯦ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯆꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡꯗ ꯌꯩꯔꯤꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯎꯕꯗ ꯃꯩꯔꯥꯕꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤ ꯃꯩꯕꯨꯜ ꯀꯥꯝꯗꯨꯅ ꯆꯥꯛꯂꯝꯕ ꯋꯥꯈꯜꯒꯤ ꯃꯩꯗꯨꯁꯨ ꯇꯞꯅ ꯃꯨꯠꯈꯤꯕꯒꯨꯝ ꯇꯧꯏ ꯍꯧꯖꯤꯛꯇꯅ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯅꯪꯒꯤ ꯅꯒꯨꯟꯁꯦ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯁꯣꯝꯗꯅ ꯂꯥꯏꯖꯅ ꯏꯁꯤꯡ ꯆꯥꯏꯔꯤꯅꯦ ꯇꯧꯔꯤꯗꯣ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯂꯤ ꯃꯩꯔꯥꯕꯒꯤ ꯒꯥꯔꯤ ꯈꯥꯝꯕꯗꯨꯗ ꯃꯩꯔꯥꯕ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯦ ꯍꯥꯏꯗꯨꯅ ꯂꯥꯡꯂꯤꯕ ꯏꯁꯧꯅꯤ ꯐꯣꯟꯗꯒꯗꯤ ꯃꯁꯤꯗꯩꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕꯒ ꯁꯥꯗꯅ ꯅꯪꯒꯤ ꯌꯥꯝ ꯃꯑꯣꯡ ꯀꯥꯏꯅ ꯐꯤल्मꯒꯤ ꯍꯦꯔꯣꯅ ꯍꯥꯏꯕꯗꯨꯃꯥꯏꯅꯒ ꯃꯗꯨ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤꯗ ꯑꯩꯅꯗꯤ ꯃꯥꯒꯤ ꯈꯨꯗꯩꯒ ꯁꯥꯕꯤꯔꯒ ꯄꯤꯒꯦ ꯈꯜꯂꯝꯕꯅꯤ ꯄꯤꯔꯣꯏꯗ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯉꯔꯥꯡꯁꯨ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯒ ꯀꯨꯏꯅ ꯉꯥꯏꯍꯟꯕ ꯑꯗꯨꯒ ꯉꯁꯤꯁꯨ ꯏꯅꯥꯛꯇ ꯆꯪꯉꯛꯇꯕ ꯐꯩ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯁꯨꯛꯌꯦꯡ ꯌꯦꯡꯕꯤꯔꯣꯏ ꯊꯦꯡꯅꯔꯁꯨ ꯊꯩꯔ ꯆꯠꯀꯦ ꯏꯁꯧ ꯂꯥꯡꯅ ꯄꯦꯔꯦꯗꯨ ꯄꯥꯏꯔꯒ
awang thangmada phura leiriba dom chatre mafam sidi u yamna khongna hoba maramna nak yetagi kana su ode lai sa pere de thamlaga thoibi gi phura dugi manakta changaklaga phammi phura gi leiriba tas matek tuda napi macha macha hegatlido ubada famna pat thatlaga sengdoi isau do lep rubara khanbani adubu thoibi gi phura duda onsilaga mohorei chichin haise nangsu tawba thoibi mana torido yaningraba nasa eutagini phone su torokte message su tharaktaba hojina ai lei khangna inakta su changakte kai khalino haibani da hayuranga film khero sarakni asinu pase phatteba sauningakane usina dringai bai bi thokni ko makhutno masawo phamding laga ngangi do kana su leiba natte jab amung lemlaga luktharaga napi singdu manduna leire tanjadunda laisigi maning nakna mi ama lakpagi sahum phanglai lukthara mamai do haigatlaga ahang mama fam amada yenglaga maithong de onthorakte machinga do haifet peranga napi phoiba mohawi manakta changbiraktabagi nungaitabadu isaw mohorei kedong lakpirino ai nak changbirakano ai amung da hainaba wagam ta leizade ai khaktana wazabani wahta padaba nungaina leiba mina ꯑꯩꯈꯣꯏꯒꯤ ꯋꯥꯕ ꯈꯪꯕꯤꯗꯧ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯔꯔꯣꯏ ꯉꯔꯥꯡꯁꯨ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯣꯛ ꯇꯧꯔꯛꯇꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯁꯨ ꯏꯅꯥꯛꯇ ꯆꯪꯕꯤꯔꯛꯇꯕ ꯑꯩ ꯌꯥꯝ ꯁꯥꯎꯔꯦ ꯑꯗꯨꯅ ꯑꯩ ꯌꯥꯝꯕꯨꯡ ꯑꯣꯟꯁꯤꯟꯅꯔꯣꯏ ꯌꯥꯝꯕꯨꯡꯒꯤ ꯅꯁꯛ ꯎꯔꯗꯤ ꯁꯥꯎꯅꯤꯡꯕ ꯐꯈ꯭ꯔꯅꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯣ ꯃꯊꯟꯗ ꯄꯉꯥꯡꯗ ꯉꯥꯡꯖꯕꯅꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯣ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯂꯥꯏꯖꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗ ꯌꯦꯞꯂꯝꯕ ꯑꯊꯧꯕ ꯊꯥꯡꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ nak yet yenglaga thangdu satke tawbaga laisa mamaido fat ontharai machet ama satok namba thangdu amuk thuna hapchinkhre matongdo thoman kibana laisa su hongdre madi mairab oiramdabaduda haidoklari mayamnuga ikairai adubu nupado masak khangdaba nahanglei kana nupa tapna banana yengba lakpani banana yengba laaga sida lepamisina kaige swaida banana hobra ꯑꯗꯨꯏꯅꯠꯇꯦ ꯄꯥꯟꯕꯒꯤ ꯃꯑꯣꯡꯅꯦ ꯌꯦꯡꯂꯒ ꯑꯣꯔꯗꯔ ꯇꯧꯒꯦ ꯇꯧꯕ ꯍꯣꯡꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯃꯥꯟꯗꯕꯗꯨꯗ ꯂꯥꯏꯁꯦ ꯇꯞꯊꯔꯛꯏ ꯕꯅꯥꯅꯥ ꯐꯥꯔꯝꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯃꯤꯁꯤꯅ ꯑꯌꯥꯝꯕ ꯁꯦꯟꯅꯕꯅꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯍꯥꯞꯄꯒꯤ ꯃꯣꯏꯅ ꯂꯣꯏꯅ ꯂꯧꯕꯅꯤ ꯅꯨꯄꯥꯗꯣ ꯅꯣꯛꯂꯒ ꯑꯍꯜ ꯑꯃ ꯂꯩꯕꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ ꯑꯩꯈꯣꯏꯁꯨ ꯇꯪꯈꯥꯏ ꯈꯛꯇꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯗ ꯄꯥꯎ ꯌꯧꯒꯗꯕꯁꯨ ꯉꯥꯏꯔꯦ ꯃꯔꯛꯁꯤꯗ ꯕꯅꯥꯅꯥꯁꯦ ꯀꯌꯥꯝ ꯂꯩꯔꯤꯒꯦ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ ꯑꯗꯣꯝꯁꯨ ꯍꯣꯝꯁꯤꯗ ꯂꯩꯔꯗꯤ ꯈꯪꯕꯤꯔꯝꯒꯅꯤ ꯅꯣꯡꯃꯗ ꯕꯅꯥꯅꯥꯁꯦ ꯀꯌꯥꯃꯨꯛꯇꯤ ꯄꯨꯊꯣꯛꯀꯦ ꯃꯐꯝꯁꯤꯗꯩ ꯂꯐꯣꯏ ꯄꯥꯝꯕꯤꯁꯦ ꯄꯨꯂꯞꯅ 300ꯃꯨꯛꯅꯤ ꯃꯁꯤꯗꯒꯤ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯃꯁꯤꯡ ꯃꯈꯪꯗ꯭ꯔꯁꯨ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯒ ꯁꯥꯟꯅꯕꯤꯔꯣ ꯂꯐꯣꯏꯒꯤ ꯐꯥꯔꯝꯒꯤ ꯊꯕꯛꯇꯤ ꯃꯣꯏꯅ ꯂꯣꯏꯅ ꯄꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯁꯦ ꯉꯁꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯁꯨ ꯂꯩꯔꯕ ꯌꯥꯔꯒꯗꯤ ꯁꯣꯝꯅ ꯄꯥꯎ ꯐꯥꯎꯅꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯌꯦꯡ ꯂꯥꯛꯆꯒꯦ ꯋꯥꯍꯩꯗꯨꯗ ꯂꯥꯏꯁꯗꯣ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯅ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗꯨꯗ ꯆꯝꯅ ꯈꯟꯗꯣꯛꯂꯒ ꯍꯔꯥꯎ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯅꯨꯄꯥꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯈꯠꯄ ꯉꯥꯏꯉꯝꯗꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯂꯥꯏꯁꯦ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯊꯕꯛ ꯑꯊꯨꯕ ꯂꯩꯕꯒꯤꯅꯤ ꯈꯟꯗꯣꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯔꯛꯂꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯂꯥꯏꯁꯕꯨ ꯍꯥꯠꯅꯕ ꯏꯗꯦꯟꯅ ꯊꯥꯔꯛꯄꯗꯣ ꯑꯔꯦꯝꯕ ꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯀꯣꯜꯗꯒꯤ ꯊꯣꯔꯛꯄꯗꯣ ꯂꯤꯌꯣꯅ ꯄꯥꯔꯀꯤꯡꯗꯒꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯔꯣꯕꯔꯠꯀ ꯂꯤꯟꯗꯥꯒꯅ ꯍꯥꯟꯅ ꯆꯪꯈ꯭ꯔꯒ ꯃꯥꯅ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯂꯩꯍꯧꯕꯅꯤ ꯅꯨꯄꯥꯗꯨ ꯎꯕꯗ ꯂꯤꯌꯣ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯥꯗꯨꯁꯨ ꯂꯤꯌꯣꯕꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯇꯧꯐꯝ ꯈꯪꯗ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯥꯛꯆꯔꯒꯦ ꯁꯣꯝꯅ ꯄꯥꯎ ꯐꯖꯅ ꯂꯧꯕꯤꯔꯝꯃꯨꯀꯣ ꯑꯩ ꯐꯔꯛ ꯇꯥꯕꯩ ꯇꯧꯕꯅꯤ ꯁꯣꯝꯅ ꯏꯟꯊꯣꯛꯂꯦ ꯈꯟꯕꯤꯅꯨ ꯂꯥꯏꯖ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯅꯣꯛꯂꯒ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯐꯝꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯃꯊꯧ ꯑꯣꯏꯅ ꯑꯩꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯣꯏ ꯌꯥꯅꯤ ꯅꯨꯄꯥꯗꯣ ꯅꯣꯛꯁꯤꯜꯂꯔꯒ ꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯒ ꯋꯥꯔꯤ ꯁꯥꯕ ꯎꯕꯗꯨꯗ ꯂꯤꯌꯣꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕꯗꯣ ꯈꯔ ꯃꯌꯦꯛ ꯁꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯤ ꯎꯈꯤꯒꯨꯝ ꯇꯧꯕ ꯁꯛꯇꯝꯗꯣ ꯀꯗꯥꯏꯗ ꯎꯈꯤꯕꯅꯣ ꯈꯟꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ ꯂꯥꯏꯖꯁꯨ ꯂꯥꯞꯇꯛꯅ ꯂꯤꯌꯣ ꯂꯦꯞꯂꯤꯗꯣ ꯎꯕꯗ ꯃꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯏ ꯗꯥꯏꯌꯀꯣ ꯂꯥꯛꯑꯕꯣ ꯂꯥꯏꯖꯅ ꯀꯧꯔꯛꯄꯗ ꯈꯜꯂꯝꯕ ꯋꯥꯈꯜ ꯀꯥꯏꯔꯦ ꯃꯥꯁꯨ ꯅꯣꯛꯂꯒ ꯍꯔꯥꯎ ꯈꯨꯝꯂꯛꯏ
Hoine, home se no magi la already hinga tumba yade ne nabungdi. Lai sa nok laga. Ay di home da mandi da. Home manak talay ba migi wari mali da. Hay, angang ne wayam khangsila kanu ko. Ka khulong gi thata law ba leather upla so khara khray kai ga tawi. Yare yare, ay noi ga wa kui na ngang na ba ngam zade. Karan hekta yawri eba. Ado da ko chang doi di chang asila o. Ay sa doctor manak chang doi ni. Nang mo doctor na kay hay ningi. Nasangam da bro. Aday natin da. Mina la phoi law gi na hay. Lem su lem ba ni na mingon atom pithok pa da. Prabra na khan ba. La phoi gi farm gi di hospital gi authority na loi na pai ba ni na. Doctor na pau pi ke taw ba ni. Ay di doctor de su he na khang da ba. Adunda mai manak chat ke taw ba ni. Wahay do daliyo do kupthan hangning lai. Kanano kaday dagino asina chingba. Adobo nupi angang na serious oiba wahay basi lilo na pamjade. Pagi jugay tawduna harang-harang wari saba na tana. Maram sina mahag haining labaso tumin laikre. Hanglura di wari do soyda na kuptharakani. Kari sukhanda na saraga nok lagayri. Hoy lao, ado di changminarase. Ay sumagi nak changdoy ni. Ron matam di uiri. Ado loy bangay rase punna. Hoy daya ko. Lai sa daya ko kawa kuding liyo hekta noi. Hauzik sa nok laga anindo hospital ni nakan na layriba. Yung amagong chawba rescue Kevin do na changlai. Wari sa do na nok ta na changlak pani. Thongzin he kansin lakpaga lai sa do chap lekre. Matong do da wari li ni lila lak pa liyo so. Karino hay bagong lai sa da ngak ni yinglai. Adong maso lai sa na yingli ba dom da yinglai. Ma kok chaw bi phungkay. Masu chap lep laga lukham da pai bai nan bai toranga machin da takna soli. Kok thokiba ni aina kok thokiba. Rexo round hanjilaktree. Robert su kadai da li thokramano mafam da leiramde. Rex ki table da oirom da khra cha thokrang apakpa ka sthari da famlaga. Table da thamliba laptop tu da yinglang lei meraba. Laptop tu da gimikup amma pong chui thoktana yamman na yingli. Lai sana chap lep tana yingli bado madu nate. Linda na meraba da tap napsin laga pham nang lengsum da. Makot ani changlaga kolaga laptop tu da yingli bado ni. Yingli bado da hena lopsin kibana. Pimam do meraba di kaya khanjilude. Mi changlak le khangla phaw meraba da dum na lei bado obada. Lai za thongjin da pairam makot namado khutum che na paisili. Mamituna merabu khana amadi yamna sounding na yingli. Magi matawda liyo do pakhat bai kai boy. Meraba tana mamoong da lok khujine. Khonjaw do da meraba do thongnam da sa yin thorai. Linda su chep tharaga yingli. Adubu meraba da duma koli. Lai sana chep lep laga mabu sound da yinglam do obada. Meraba khutakta gya laktuna Linda da yingli. Leramli ba phibam do yam kairam le. Linda di mahu sana matat marang khara chachay. Mera basunga sai di hana yeng lude hazuk tada urak pani. Khangpre khang de Linda bo lak tarin thui. Lai zadi aduga changre. Mera bada hin sauli yeng lam laga pet hai duk tuna prabab chatkre. Mera basu pu ogolak laga lai zabu kong tuna tanakre. Mera banin thok laga chen ki baduda Linda su kai dorabano khandana. Mera babu tanagi tawe. Thongzin yorak pada lep liba liwana ta pharai. Matawda Linda ngakna. Kaino liyo kaidorange. Wari sa se tawuni. Kona sa se. Meraba se kainom tawo mali. Chen krisi amta yemuk se. As adogi nang nawabi waide. Chango ba ay nang atanaw do wari yamle. Matawda Linda do ingaw ngawri. Liyo su ngawri bani mihaki machina thorak pangangli. Lay pari tawranga Linda bo namdana. Meraba gitung inahandre. Somda lai zani khara sawringi dada. Mana pai baya kidre. Meraba na tanar I khangna hekta kan hekta cheli. Nupando so lana laukre khangmana tana balipte. Meraba khonjel hongna. Laiza ngai khoi bani ai wai ge ba. Se amta ngai ko ba. Mayek sing na tai adubu ta sinade. Laiza makhut ani changduna nakong du mielanga gelom da kan na chenthori. Tung manging na chenthorpana geta tainaba lerak tu da tabli thorak liba gari du da khangting thingzili. Laibak fabana so odi adubu gari mamang du tusili gari thorpa nupa du so hatwa to kum tharak laga laisingi nang ta chensilai sopro Laiza makut haifet suzin ki badu na laga suklaga yingli
ꯁꯛꯇꯝꯗꯨ ꯍꯦꯛ ꯅꯨꯄꯥ ꯎꯕꯗ ꯅꯨꯄꯥꯗꯣ ꯁꯣꯔ ꯊꯤꯡꯉꯤ ꯊꯃꯣꯏꯗ ꯈꯜꯂꯤ ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯗꯤ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯄ ꯃꯩꯔꯥꯕꯅ ꯂꯥꯏꯖ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯖ ꯃꯅꯥꯛꯇ ꯅꯤꯡꯒꯥꯡ ꯐꯝꯂꯒ ꯈꯨꯅꯤꯡ ꯀꯥꯡꯂꯨꯞ ꯇꯧꯔꯤꯕ ꯅꯨꯄꯥꯗꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯐꯥꯏ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯣ ꯂꯥꯏꯖꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯂꯥꯏꯖ ꯌꯥꯝ ꯊꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯨꯄꯥꯗꯣ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯁꯥꯒꯦ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯨ ꯅꯨꯄꯥꯗꯣ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯀꯩꯕꯨꯅꯣ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯈꯪꯕꯅ ꯂꯥꯏꯖꯗꯤ ꯃꯇꯝ ꯂꯩꯇ꯭ꯔꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯆꯩꯊꯠꯂꯛꯏ ꯊꯣꯔꯥꯕꯤ ꯃꯆꯥꯁꯤꯗꯤ ꯐꯤꯂꯝ ꯑꯝꯇ ꯌꯦꯡꯗ꯭ꯔꯣ ꯅꯪꯕꯣ ꯍꯦꯔꯣꯅ ꯍꯦꯔꯣꯏꯅꯤ ꯆꯪꯉꯛꯄꯗ ꯆꯤꯡꯈꯠꯄ ꯑꯗꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯣ ꯍꯥꯏꯕ ꯁꯤ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨꯗ ꯆꯦꯅ ꯄꯥꯏꯁꯤꯜꯂꯤ ꯅꯨꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯂꯥꯏꯖꯒꯤ ꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯥꯒꯟꯗ ꯀꯣꯜꯂꯒ ꯆꯤꯡꯈꯠꯂꯤ ꯂꯥꯏꯖꯅ ꯇꯨꯕ ꯎꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯄ ꯃꯩꯔꯥꯕꯁꯨ ꯐꯤꯕꯝꯗꯨ ꯎꯕꯗ ꯈꯣꯟꯊꯥꯡꯗꯨ ꯍꯦꯟꯅ ꯌꯥꯡꯈꯠꯂꯛꯏ ꯒꯝ ꯂꯥꯎꯇꯨꯅ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯛꯏ ꯀꯥꯏ ꯁꯣꯛꯀꯦ ꯑꯩ ꯌꯦꯡꯒꯦꯁꯦ ꯍꯥꯏꯔꯤꯗꯨ ꯇꯥꯁꯤꯟꯅꯗꯤ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯇꯠꯇꯨ ꯌꯦꯡꯂꯒ ꯃꯔꯩꯒ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ ꯈꯣꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯗꯗꯥ ꯑꯩ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯊꯥꯡꯕꯤꯒꯦꯔꯥ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕꯗꯤ ꯍꯤꯡ ꯀꯥꯔꯦ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯗ ꯀꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯈꯨꯠꯇꯨ ꯐꯠꯀꯟꯊꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯂꯥꯏꯖꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯨꯄꯥꯗꯣ ꯃꯩꯔꯥꯕꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯥꯏꯖꯗꯤ ꯁꯥꯎꯔꯤꯕꯅꯤ ꯃꯩꯔꯥꯕꯒꯤ ꯃꯥꯡꯗ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯥꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯃꯈꯨꯠꯅ ꯀꯣꯜꯂꯒ ꯂꯦꯡꯖꯨꯝꯗ ꯉꯥꯊꯩ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯀꯣꯛꯇꯨ ꯅꯝꯂꯒ ꯈꯣꯟꯖꯦꯜꯒꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯀꯣꯛꯁꯤꯁꯨ ꯉꯥꯎꯔꯤꯗꯅ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯕꯤꯌꯨ ꯃꯣꯏ ꯍꯣꯝꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅꯦ ꯑꯗꯣ ꯗꯣꯛꯇꯔꯅ ꯄꯦꯁꯦꯟꯒꯤ ꯃꯕꯨꯛꯇ ꯈꯥꯇꯤ ꯍꯨꯟꯗꯣꯛꯑꯝꯃꯦꯅ ꯈꯕꯔꯗ ꯋꯥ ꯂꯥꯎꯅꯈꯤꯕꯅꯤ ꯑꯩ ꯁꯤꯗꯗꯤ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯌꯨ ꯂꯥꯏꯖꯅ ꯇꯧꯔꯤꯗꯣ ꯇꯧꯁꯤꯟꯅꯔꯤꯅꯦ ꯈꯪꯕꯅ ꯃꯩꯔꯥꯕꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯅꯨꯄꯥꯗꯨꯗ ꯀꯣꯜꯂꯒ ꯉꯥꯊꯔꯤꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯏ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯤꯗꯣ ꯅꯩꯌꯥꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄꯨꯔꯣ ꯅꯨꯄꯥꯗꯨꯗꯤ ꯃꯉꯣꯟꯗ ꯂꯩꯁꯤꯜꯂꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯉꯥꯎꯔꯤ ꯑꯅꯤꯗꯨꯗ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗ ꯄ꯭ꯔꯞ ꯀꯥꯈꯠꯇꯨꯅ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯁꯥꯎꯔꯤ ꯃꯆꯤꯟꯒꯗꯣ ꯈꯣꯡꯃꯨꯛ ꯇꯨꯝꯂꯒ ꯋꯥꯗꯤ ꯉꯥꯡꯗ ꯂꯦꯞꯇꯅ ꯂꯩ ꯃꯩꯔꯥꯕꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯨꯁꯨ ꯂꯧꯊꯣꯛꯇꯦ ꯃꯩꯔꯥꯕꯁꯨ ꯒꯥꯔꯤ ꯊꯧꯈꯤꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯔꯒ ꯑꯣꯟꯁꯤꯜꯂꯛꯏ ꯂꯥꯏꯖꯗ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯂꯥꯏꯖ ꯈꯨꯝꯗꯦ ꯃꯩꯔꯥꯕ ꯀꯟꯇꯛꯅ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯀꯣꯟꯁꯤꯟꯗꯅꯒ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯂꯥꯏꯖ ꯃꯆꯤꯟꯗꯣ ꯑꯔꯩꯈꯩ ꯄꯩꯔꯒ ꯈꯨꯝꯂꯛꯏ ꯀꯅꯥꯅ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯣ ꯏꯋꯥꯅꯤ ꯏꯋꯥ ꯃꯩꯔꯥꯕ ꯁꯨꯛꯂꯉ ꯑꯗꯨꯗꯩꯗꯤ ꯅꯪ ꯅꯃꯥꯏꯗꯨꯗ ꯐꯥꯛ ꯂꯧ ꯊꯥꯔꯛꯑꯅꯤꯅ ꯂꯥꯏꯖ ꯁꯥꯎꯕ ꯍꯟꯗꯦ ꯃꯆꯤꯟꯒꯗꯣ ꯌꯧ ꯇꯧꯔꯛꯏ ꯅꯪꯅ ꯊꯣꯛꯀꯩ ꯂꯩꯒꯦ ꯅꯪꯁꯨ ꯀꯣꯟꯅꯔꯣꯆꯣ ꯌꯥꯗ꯭ꯔꯣ ꯃꯤꯒꯤ ꯏꯇꯩ ꯏꯅꯥꯎ ꯀꯣꯟꯅꯕꯗ ꯅꯪꯗ ꯌꯥꯝ ꯆꯥꯛꯏꯗꯣ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯍꯧꯖꯤꯛꯀꯤꯗꯣ ꯏꯋꯥꯅꯤ ꯈꯪꯉꯦꯗꯅ ꯂꯥꯏꯖꯅ ꯁꯥꯎꯕꯒꯤꯅꯤ ꯍꯥꯏꯔꯤꯅꯤ ꯈꯪꯂꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯏꯋꯥ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯩꯔꯥꯕ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯁꯥꯎꯅꯤꯡꯕꯒꯤ ꯃꯆꯤꯟꯗꯣ ꯋꯥ ꯉꯥꯡꯁꯤꯔꯥ ꯉꯥꯡꯂꯣꯏꯁꯤꯔꯥ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯂꯦꯡꯂꯝꯂꯒ ꯐꯠ ꯅꯥꯟꯊꯣꯔꯛꯂꯒ ꯂꯥꯏꯖꯕꯨ ꯇꯞ ꯄꯝꯈꯠꯂꯤ ꯃꯇꯨꯡꯗꯨꯗ ꯁꯥꯎꯔꯝꯕ ꯅꯨꯄꯤꯗꯣ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯊꯥꯗꯣꯛ ꯌꯥꯝꯕꯣ ꯑꯗꯨꯒꯨꯝꯕ ꯁꯣꯅꯨ ꯆꯨꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯇꯥꯁꯤꯟꯅꯗꯕ ꯇꯧꯅꯨ ꯒꯣꯔꯤꯂꯥ ꯃꯥꯟꯕ ꯁꯛꯊꯤꯕꯣ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯤꯅ ꯎꯔꯪ ꯏꯖꯠꯀ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯃꯥꯅ ꯂꯥꯎꯔꯤꯗꯨ ꯃꯋꯥ ꯂꯧꯗꯈꯩ ꯊꯧꯁꯥꯗ ꯈꯨꯝꯃꯛꯏ ꯊꯥꯡꯕ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯊꯥꯡꯕꯤꯔꯗꯝꯅꯤ ꯑꯩꯅ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯔꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯋꯥ ꯍꯦꯛ ꯉꯥꯡꯉꯛꯑꯕ ꯅꯈꯣꯡ ꯅꯈꯨꯠꯇꯨ ꯄꯨꯜꯂꯒ ꯇꯨꯔꯦꯟ ꯊꯥꯗꯒꯗꯕꯅꯤ ꯈꯪꯉꯨ ꯃꯩꯔꯥꯕꯅ ꯄꯝꯂꯤꯕꯅꯤꯅ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯗꯣ ꯍꯥꯏꯐꯦꯠ ꯀꯤꯔꯛꯏ ꯃꯈꯣꯡ ꯀꯥꯎꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯋꯥ ꯉꯥꯡꯗ ꯂꯥꯏꯖꯕꯨ ꯄꯝꯂꯒ ꯍꯣꯝ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯂꯩꯔꯝꯂꯤꯕ ꯒꯥꯔꯗꯁꯤꯡꯗꯨ ꯃꯇꯧꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯅꯩ ꯔꯥꯎꯟ ꯂꯣꯏꯔꯒ ꯊꯣꯔꯛꯄ ꯔꯦꯛꯁꯨ ꯃꯩꯔꯥꯕꯅ ꯂꯥꯏꯖ ꯄꯝꯂꯒ ꯆꯪꯂꯛꯄ ꯎꯕꯗ ꯂꯥꯏꯖ ꯀꯩꯗꯧꯔꯦ ꯋꯥꯍꯪꯗꯣ ꯑꯅꯤꯃꯛ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯏꯟꯐꯔꯃꯔꯤ ꯔꯨꯝ ꯑꯗꯨ ꯂꯥꯜꯂꯒ ꯃꯩꯔꯥꯕꯅ ꯆꯠꯅ ꯍꯥꯏꯔꯝꯃꯤ ꯇꯨꯁꯤꯟꯈ꯭ꯔꯦ ꯈꯔ ꯁꯣꯛꯄ ꯃꯥꯜꯂꯦ ꯁꯤꯀꯛ ꯍꯥꯏꯔꯝꯂꯒ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯌꯥꯡꯈꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗꯗꯤ ꯄꯨꯁꯤꯟꯗꯅ ꯃꯩꯔꯥꯕꯅ ꯍꯦꯛ ꯂꯥꯛꯇꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯔꯦꯛꯁ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯥꯎꯍꯧꯔꯤ ꯗꯥꯔꯣꯃꯤꯌꯣ ꯊꯃꯣꯏ ꯂꯥꯏꯌꯦꯡꯕꯗꯨ ꯆꯨꯝꯅ ꯌꯦꯡꯉꯨꯀꯣ ꯆꯍꯤ ꯑꯣꯜꯂꯛꯄꯗ
ꯂꯦꯡꯁꯤꯜꯂꯛꯑꯣ ꯁꯪꯒꯤꯇꯥ ꯏꯃꯧꯁꯤ ꯃꯤꯔꯣꯜ ꯂꯩ ꯍꯥꯏꯕꯩ ꯐꯤꯕꯝꯗꯣ ꯇꯥꯍꯜꯂꯛꯀꯅꯣ ꯑꯅꯤꯗꯨꯒꯤ ꯃꯇꯣꯡ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯏ ꯂꯩꯔꯒ ꯃꯥꯒꯤ ꯀꯦꯕꯤꯟ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯦꯞꯇꯅ ꯊꯧꯔꯛꯄ ꯒꯥꯔꯤꯗꯣ ꯃꯇꯥꯏ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯈꯥꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯂꯧꯔꯒ ꯀꯅꯥꯗꯅꯣ ꯀꯣꯜ ꯇꯧꯔꯤ ꯍꯜꯂꯣ ꯑꯩꯅꯦ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯐꯣꯟꯗꯨꯒꯤ ꯃꯤꯅ ꯍꯥꯏꯕꯤꯌꯨ ꯑꯟꯗꯔ ꯕꯣꯁ ꯂꯥꯏꯖꯗ ꯃꯦꯁꯦꯖ ꯊꯥꯔꯨꯕ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯌꯥꯝ ꯊꯨꯅ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯅꯧꯕ ꯅꯝꯕꯔꯁꯤꯗ ꯏꯗꯦꯟꯗ ꯐꯣꯟ ꯇꯧꯍꯜꯂꯣ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯍꯥꯏꯌꯨ ꯐꯅꯤ ꯕꯣꯁ ꯅꯨꯄꯥꯗꯨꯁꯨ ꯊꯝꯈ꯭ꯔꯦ ꯃꯥꯁꯨ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ ꯒꯥꯔꯤꯗꯨ ꯊꯧꯗꯅ ꯁ꯭ꯇꯥꯔꯤꯡꯗꯨꯗ ꯄꯥꯏꯔꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯩ ꯈꯜꯂꯤꯕꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯂꯥꯏꯁꯤꯅ ꯇꯧꯈꯤꯕ ꯃꯑꯣꯡꯗꯨꯅꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯈꯣꯟꯖꯦꯜ ꯍꯥꯏꯐꯦꯠ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯃꯍꯥꯛ ꯑꯣꯏꯔꯦꯀꯣ ꯂꯥꯏꯖ ꯍꯥꯏꯔꯤꯁꯦ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯋꯥꯈꯜ ꯈꯜꯂꯤ ꯉꯁꯥꯏ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯌꯦꯡꯍꯧꯕ ꯃꯤꯠꯌꯦꯡꯗꯣ ꯂꯥꯏꯖꯕꯨ ꯃꯥꯒꯤ ꯀꯥꯟꯅꯕꯒꯤꯗꯃꯛ ꯅꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯗꯤ ꯃꯩꯔꯥꯕꯅ ꯂꯥꯏꯖꯕꯨ ꯇꯁꯦꯡꯅ ꯅꯣꯛꯅꯤꯡꯗꯅ ꯑꯃꯨꯛ ꯅꯣꯛꯏ ꯃꯇꯥꯡꯁꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯩꯔꯤ ꯆꯨꯈꯠꯄ ꯆꯞ ꯆꯥꯔꯦ ꯃꯩꯔꯥꯕ ꯅꯪꯒꯤ ꯏꯃꯥ ꯍꯥꯠꯄꯗ ꯆꯦꯟꯅꯩ ꯍꯥꯏꯗꯅ ꯑꯩꯒꯤ ꯒ꯭ꯌꯥꯟꯕꯤꯅꯣ ꯐꯦꯃꯤꯂꯤ ꯅꯪꯅ ꯇꯨꯝꯅ ꯍꯥꯠꯈꯤꯕꯅꯤ ꯐꯦꯃꯤꯂꯤꯁꯤꯒꯤ ꯃꯩꯔꯥ ꯆꯨꯈꯠꯅꯕ ꯏꯗꯦꯟ ꯈꯛꯇ ꯈꯥꯛꯂꯝꯂꯒ ꯑꯩꯕꯨꯁꯨ ꯅꯪꯅ ꯇꯝꯊꯤꯅ ꯐꯨꯔꯒ ꯁꯤꯔꯦ ꯍꯥꯏꯗꯅ ꯂꯪꯊꯣꯛꯂꯝꯕ ꯑꯗꯨꯕꯨ ꯏꯁꯛ ꯑꯣꯟꯗꯅ ꯑꯩ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯒ꯭ꯌꯥꯝꯕꯤꯅꯣ ꯐꯦꯃꯤꯂꯤꯒꯤ ꯑꯟꯗꯔ ꯕꯣꯁ ꯔꯣꯀꯤ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯃꯩꯔꯥꯕ